Meitei Mayekpu, goodbye forever. Never come back. Manipurda nahina sing tamjaraga chingmanda akoigi uwayandana lerambadagi lailai su kitang tamjarakpadagi Manipursidagi wakhal losing khara thoksalta mirak tinba ngambadda harauge di leitadana Manipurgi state language oriba Meitei Mayekpu India constitution gi akoigi ai cheduna saliba Meitei Mayekpu Manipuri language sibu na khoina khongpak na niatana mai thadana ben tawrabanina Manipurdagi Fungba Nakhoigi certificate Nakhoina Manipurdagi Akhoi like laisu tamakanda Fungba si class 10 ki certificate class 10 ki certificate se masi noina Manipurgi Meitei Mayekpu state language sibu sitramnina thawoidramnina masi nakhoida leibagi mathau taramaroi aduna masi Manipurdagi Fungba nakhoigi certificate sing degree certificate aduga board of higher secondary na piba council of higher secondary na piba suma certificate mayam je noi mai thaba campaign do makha tana satharo Manipurgi state language to mai thaba khakdana tana aduna ngasi Nayambana nangi certificate sing asi mai thaba hobirage masigi certificate si na khoina khana bahorpadagi miyamna sugunuda na khoigi mai chaksabado akoigi tharama noina siengibada akhoi mayamna kanba sangubada phangakpa certificate singni aduna mayam bajingna nakhoibu halakpa matamda igena thambane adu noina mai thaba horabadina nakhoi certificate sing asi mai thabagi campaign du satharo maramdi noidi Manipurda leitraba mioi amani Lankada leiraba mioi nina na aigonda leiba certificate se ai hujek mai thaba horage aduga akoigi makha tana akoigi nasina naujing nazu akoigi sibaina Manipurda Manipur state ki language nakoina bian tawjarabanina nakoisu nakoina Manipurdagi Fungba certificate singdo mai thado akoi hujik mai thabai campaign chathajaba hujare se board of higher secondary ki se ni maming je pabiro aidi boy maron je gyanmen tade ke haino sibo lentil lal me kaisile ana hujik sinaujing makhoina akoigi state language pu mi usitrabanina makhoida masigi certificate asi lebi mathok tadre aduna akhoi hujik mai thabagi campaign asi akoi makha satharasi makhoina akoida toro akoi taije noi toi thabak to Manipuri je khoi usitrabanina Manipuri language ko state kisu akoigi language oriba Manipuri language asi noi usitrabanina akoida mai thajabani warau biganu aduna sida zo amay ame sida government side certificate ora male ningina kaino oi family gi ora male akoina mai kan basangu bada thingna sarakpani ko adugi ngasi bawga akoina thamjarami sini section hai tare sugunu dagi akoina phangjarakpani kan basangu bada noi mai jingo sak ko du nuai ta akoina kan jangu bada hai tare ne ko ado ai je thadok sarage noi su makha tana thadok ko haidi noina Manipuri jingje noina Manipuri language asibu akoina usitrabanina thawoidrabanina haiba tare makha tana thadok piro character certificate se character less certificate oire ko aduna character less certificate oirabanina ai je thadok oge arobe ade ko mai je ate lai Guwahati gi yawame Sidi Manipur ki natram nina Guwahati gi nina ai si khaksel laga thamamage si je nang lobado mani akhoi gi akhoi da lakke hargana lao ai nang DM toro aduga nang gi sigi Guwahati certificate se Nayambana thamjambirmage Guwahati gi madi Manipur gi ben tawbodina Guwahati gi sidi nang laaga lawro ko nang na lakpa pharak ta hargana daga da hairo dada ju athuba matamda noi lekai rom da koirak pa yai aduna matamduda laage dada laaga piramage sakti satho moko saga da bagai ngan satho maramdi dada la to surprise le ko saksa ba kaugano matam ek Fungba sa satho ko ado makhata na noina Manipuri gi language asi usitrabanina ima leibak Manipuri Ema bu noina usitrabanina Manipuri Ema gi 5000 akoi gi written and akoi gi ayibada lising ani gi puari leiraba
Manipuri language Meitei Mayekpu nakoi usitkhidaba makha tana Manipurdei fungba certificate khudima nakoi nasana sana mai thabagi capability adu guts to adu leivre yengage haidana akoi Manipuri gi nasina naw amana maiti ga haire ye mayam du tamu nangna lakke haragana sangan chatho lau natragana nayamba sa hapange numitu da sa sagan duna nangi aroi ba sagan oi ba siyai Guwahati gi certificate ai da khakiri ko Guwahati gi etika certificate ka ile ro khagre pare na shala sai idam da sai Na 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 na. We have joy, we have fun, we have seen see the sun. Wow. Na 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 na. Goodbye, Meitei Mayekpu. Another little. Bantu lo. Goodbye, Meitei Mayekpu. Goodbye to you, my fucking friends. Oh, goodbye. Another little. Goodbye to you. My native friends, my accent friends. India mi su My iye. tingang friend. Nakhoi na India gimi na te hai dai. Karigi India flag i poster uhan bra. Haiba natro. Natra. Mr. Blow. Look at this. Mr. Blow. Mr. Blow. Mr. Promote Singh. Mr. Promote Singh. What the hell is going on? Look at this. Fuck you, man. What the fuck is going on? Oh my God. Goodbye to you, my trusted friends.